KUKI SINGNA NGARANG CHATKHIBA rally the KUKI Students Organization KSO SADAR Hills ki THOUMI SENAPATI District Students Association SDSA gi Luchingba Shingda Chathakhiba Thouong Shing adu Yaba Ngamloi HAINA Sdsa na THADORAKPA CHEROL AMANA KHANGHALAKLI Hiramasigi matangda Sdsa gi Information and Publicity Wing na THADORAKPA CHEROL AMANA hai ngarang asi tumnau pokpinaga village da Sdsa gi Luchingba amasung volunteers sing na ingni chikna human chain semki maduda keso SADAR Hills ki THOUMI sing na Central Amsung State Force ki personal sing laina hingsa gi mongda Chathakhiba Thouong adu hakchin lawi KUKI singi rally adu naga area da pangthok tanaba mangzauna na khangan khrabasu madugi mayok da thabak tawrakpa haibasi Yaba Ngamloi naga ge area da cookies ne rally chatkhiba adu kari aronba agenda leibage haibasi rally adu bu silli langli basingda hangningai oi rally adu da saruk yakhiba singna phajadaba amadi kai hobaki mongda nagana khundaba mafamda we want KUKI land, this is our land haiba kholau laukhiba adu southern naga gi miyamna hakchin lawi senapati gi makha thangba saruk amasung nagana khundaba mafam sing lauthok laga kangpokpui district semkhiba adu handoknaba UNC na demand tawraga leiribani haiba wafam asi SDSA nasu mamangda mayak sengna thamkhraba wafam ni KUKI singna naga gi lam yauna separate administration demand tawba amadi we want KUKI land haina laukhiba kholau adu Yaba Ngamloi maramaduna ngarang tumnau pokpida thokhiba thodok adugi matung tarakbada thorakpa aphapata khudingba ke teksak SDSA na puroi madugi damak guest SO SADAR Hills na pugadabani haina CHEROL na makatari